ꯂꯥꯛꯈ꯭ꯔꯦ ꯌꯧꯔꯛꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯁ ꯑꯃ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛ ꯃꯁꯛ ꯐꯖꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯌꯦꯡꯒꯦ ꯑꯝꯇ ꯎꯞꯁꯜꯂꯣ This is ꯃꯣꯏ ꯁ꯭ꯋꯥꯏꯗ ꯑꯦꯔꯣꯄ꯭ꯂꯦꯟꯒ ꯄꯥꯏꯌꯦ ꯑꯩ ꯆꯥꯒꯦ ꯇꯧꯕ ꯑꯣ ꯅꯪ ꯑꯆꯥꯒꯦ ꯍꯥꯏꯔ ꯅꯣꯏ ꯄꯥꯔꯐ꯭ꯌꯨꯝꯁꯦ ꯀꯩꯅꯣ ꯑꯩ ꯉꯥꯎꯔꯦ ꯃꯅꯝ ꯅꯝꯍꯟꯕ ꯌꯥꯕ ꯑꯣꯏꯗꯤ ꯃꯌꯥꯝ ꯉꯥꯎꯔꯦ ꯁꯤꯅꯤ ꯆꯦꯟ ꯑꯆꯧꯕ ꯑꯃ ꯑꯧ ꯆꯦꯟ ꯑꯆꯧꯕ ꯆꯠꯂꯦ Hello everyone, welcome back. ꯉꯁꯤꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯃꯛꯀꯦ. ꯑꯗꯣ ꯉꯁꯤꯁꯦ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯑꯗꯨꯒ 2025ꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯗꯣꯏꯅꯦ. ꯕ꯭ꯂꯣꯛꯁꯦ ꯃꯊꯪ ꯄꯨꯁꯜꯂꯛꯑꯒꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯀꯩ ꯇꯧꯒꯦ ꯈꯣꯠꯀꯦ ꯏꯃꯣꯏꯅꯨꯒꯤ ꯀꯩꯀꯥ ꯂꯣꯏ ꯄꯨꯁꯜꯂꯛꯇꯣꯏꯅꯦꯕ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯦꯌꯔꯄꯣꯔꯠ ꯆꯠꯀꯦꯅ ꯑꯩꯁꯦ ꯔꯦꯗꯤ ꯇꯧꯕ ꯂꯣꯏꯔꯦ. ꯗꯤꯁꯤ ꯂꯧꯕ ꯆꯠꯇꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯃꯥ ꯁꯨꯇꯤ ꯊꯣꯛꯂꯛꯄꯀꯣ. ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯃꯕꯥꯅꯤ ꯕ꯭ꯂꯣꯛꯁꯨ ꯅꯝꯗꯕ ꯀꯨꯏꯔꯦꯕ. ꯃꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯩꯈꯥ ꯃꯌꯥꯏꯀꯣ ꯂꯥꯏꯔꯤꯛ ꯇꯧꯕꯒꯤ ꯁ꯭ꯇꯦꯂꯤꯟ ꯍꯣꯏꯗ ꯂꯩꯈ꯭ꯔꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯃꯕꯥꯅꯤꯁꯨ ꯕ꯭ꯂꯣꯛ ꯅꯝꯗ꯭ꯔꯦ. ꯑꯗꯨꯗꯣ ꯃꯣꯏ ꯑꯍꯨꯝ ꯑꯃꯁꯨ ꯌꯥꯎꯅꯤ ꯍꯥꯏꯌꯦ. ꯑꯗꯨꯗꯨꯒ ꯃꯣꯏ ꯑꯍꯨꯝꯗ ꯍꯥꯟꯅ ꯂꯧꯈꯠꯂꯨꯗꯣꯏꯅꯦꯕꯀꯣ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯩꯈꯤꯕꯗꯣ. ꯍꯧꯖꯤꯛ ꯀꯣꯕꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯅꯅꯥꯎꯅ ꯀꯣꯕꯤ ꯍꯦꯛꯄ ꯂꯥꯛꯑꯦ. ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯈꯔ ꯊꯥꯔꯦ. ꯈꯪꯗꯦꯍꯦ ꯎꯕꯝꯁꯦ. ꯍꯧꯖꯤꯛ ꯊꯦꯡꯉꯦꯕ ꯂꯥꯏꯠ ꯇꯣꯡꯍꯧꯔꯦ ꯍꯥꯏꯕꯅꯦꯕ. ꯁꯛ ꯀꯨꯐꯨꯁꯦ चलसे ओके कहाँ पैसा ले लिया कहाँ पैसा ले लो हम कहते नहीं है कोरी रंग तो जाना है ना. this is Hello ma'am. hello अखोई मरी अमदि लेरे मा वाले चखिदोइने अदुना मा लौ चलसे अदु तोंदी तोंग हौरे हाननो थाउ नुगाइबो ngai पाइरसे तुदी सपा हरसि ma'am. चसिले का अदा सिजम किनो ने लाइसंग सा हौदरो माले हौरे नान चकमुन कले चागे तो दum चाद्रे खोनांग सावने सिदा लेबा खोइ म्याम से दो सि मंगी जो आए खुपान हो नंग सिट बेन लो थोफिरा याम दम का
ꯉꯁꯥꯏꯁꯦ ꯅꯣꯏ ꯄꯥꯔꯐ꯭ꯌꯨꯝꯁꯦ ꯀꯩꯅꯣ ꯑꯩ ꯉꯥꯎꯔꯦ ꯁꯤꯁꯇꯤꯜ ꯃꯣꯏ ꯕꯥꯒꯤꯗ ꯈꯪꯉꯦꯕ ꯑꯗꯣ ꯑꯃꯨꯛꯇꯪ ꯆꯥꯏꯔ ꯂꯥꯛꯑꯣ ꯍꯥꯏꯗ꯭ꯔꯣ ꯄꯤꯁ 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 ꯑꯃꯨꯛꯇꯪꯅꯦ ꯑꯩꯗꯤ ꯑꯁ ꯑꯁꯦꯡꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯅꯝ ꯅꯝꯍꯟꯕ ꯌꯥꯕ ꯑꯣꯏꯗꯤ ꯃꯌꯥꯝ ꯉꯥꯎꯔꯒ ꯁꯤꯅꯤ ꯆꯥꯖꯅꯤ ꯃꯨꯛꯕꯥꯡ ꯈꯨꯗꯤꯡꯒꯤ ꯃꯃꯥꯡ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕꯩꯅꯦ ꯑꯁ ꯃꯤꯉꯩꯁꯦ ꯉꯥꯎꯅꯤꯌꯦ ꯑꯗꯨꯗꯤ ꯉꯁꯤ ꯃꯌꯥꯡꯐꯥꯟ ꯁ꯭ꯇꯦꯁꯟ ꯀꯩꯅꯣꯒꯤ ꯃꯩꯒꯤ ꯁ꯭ꯇꯦꯁꯟꯅꯦꯕ ꯁꯤꯁꯤꯅ ꯃꯩ ꯁ꯭ꯇꯦꯁꯟꯁꯨ ꯍꯥꯏ ꯑꯗꯨꯒ ꯔꯦꯗꯤ ꯁ꯭ꯇꯦꯁꯟꯁꯦ ꯔꯦꯗꯤꯗꯤ ꯊꯥꯗꯦꯀꯣ ꯁꯦ ꯁꯤꯗꯩ ꯊꯥꯕ ꯅꯠꯇꯦ ꯁꯤꯗꯩ ꯁꯟꯇꯣꯛꯄ ꯋꯥꯅꯤꯗ ꯋꯦꯕꯇꯣ ꯊꯥꯕꯗꯤ ꯎꯆꯤꯋꯥꯔꯣꯝꯗ ꯊꯥꯏꯕ ꯅꯠꯇꯦꯍꯦ ꯑꯗꯨꯗꯤ ꯔꯦꯗꯤꯑꯣ ꯃꯈꯜ ꯃꯈꯜꯒꯤ ꯔꯦꯗꯤꯑꯣꯅꯤ ꯑꯗꯨꯅ ꯁꯤ ꯍꯧꯖꯤꯛꯀꯤꯁꯤꯅꯅꯦ ꯀꯣꯟꯅ ꯃꯃꯥꯡꯗ ꯅꯦꯆꯧꯒꯤ ꯌꯧꯔꯣꯝꯗ ꯂꯩ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯣ ꯐꯠꯇꯦ ꯑꯗꯨ ꯃꯣꯏ ꯁꯥꯏ ꯃꯇꯦꯛꯁꯦ ꯁꯤ ꯐꯕꯅꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯋꯥꯛꯀꯤꯡ ꯆꯦꯜꯂꯦ ꯅꯣꯏ ꯁꯤꯗꯅ ꯑꯩꯈꯣꯏ ꯃꯔꯤ ꯈꯣꯡꯎꯞ ꯂꯩꯔꯕꯣ ꯍꯦꯟꯒꯤ ꯇꯧꯔ ꯆꯦꯜꯂꯦ ꯅꯣꯏ ꯁꯨꯅꯕ꯭ꯔꯕ ꯁꯨꯅꯗ꯭ꯔꯒ ꯈꯣꯡꯎꯞ ꯑꯃꯃꯝ ꯂꯩꯔꯨꯁꯤꯔꯣ ꯌꯥꯔꯦ ꯈꯣꯡꯎꯞ ꯂꯣꯏ ꯁꯨꯅꯩ ꯑꯗꯨꯒ ꯆꯦꯜꯂꯦ ꯁꯤꯁꯦ ꯁꯤꯗ ꯆꯠꯂꯅꯤ ꯑꯗꯨ ꯀꯩꯊꯦꯜ ꯀꯣꯏ ꯂꯥꯛꯇꯣꯏꯅꯤ ꯄꯨꯡ ꯀꯌꯥ ꯍꯧꯒꯠꯂꯤꯕ ꯄꯨꯡ ꯃꯉꯥꯗ ꯍꯧꯒꯠꯂꯤꯅꯦ ꯃꯉꯥ ꯅꯅꯥꯎ ꯍꯦꯛ ꯀꯞꯄꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯍꯥꯟꯁꯤ ꯅꯍꯥꯟꯁꯦ ꯔꯤꯜ ꯁꯦꯝꯃꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯌꯦꯡꯕꯗ ꯃꯥꯅ ꯀꯞꯈꯠꯂꯛꯑꯕꯅꯤꯅꯦ ꯑꯩꯈꯣꯏ ꯅꯍꯥꯟꯁꯦ ꯃꯥꯏ ꯀꯩ ꯍꯥꯏꯅꯤ ꯃꯥꯏ ꯑꯉꯥꯎꯕ ꯁꯤ ꯍꯩꯁꯦ ꯆꯥꯕ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯅꯦ ꯃꯥꯡꯉꯣꯏꯗꯕꯅꯦꯕ ꯐ꯭ꯔꯤꯗ ꯇꯤꯚꯤꯒ ꯃꯥꯟꯗ꯭ꯔꯣ ꯁ꯭ꯇꯦꯗꯤꯟꯁꯨ ꯉꯔꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯥꯎ ꯏꯜꯂ ꯂꯥꯛꯇꯅ ꯌꯨꯅꯥꯏꯗꯝꯗꯒꯤ ꯊꯥꯎꯗꯣ ꯍꯧꯖꯤꯛ ꯊꯥꯎ ꯈꯔ ꯊꯤꯡꯉꯦ ꯑꯩꯒ ꯅꯪꯗꯤ ꯃꯣꯏ ꯁꯥꯏ ꯊꯤꯡꯉꯦ ꯊꯤꯡꯗꯕꯅꯤꯍꯦ ꯊꯤꯡꯃꯦ ꯍꯥꯏꯕ ꯊꯤꯡꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯍꯥꯟꯒꯩ ꯐꯥꯏꯗ ꯀꯨꯁꯤ ꯁꯤꯗꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯩ ꯅꯍꯥꯟꯒꯩ ꯑꯗꯨꯅꯦ ꯑꯩ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯍꯥꯏꯔ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤꯜꯂꯦꯀꯣ ꯅꯅꯥꯎꯁꯦ ꯑꯝꯇ ꯅꯝꯃꯨ ꯅꯅꯥꯎ ꯀꯣꯕꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦꯅ ꯀꯣꯕꯤ ꯂꯩ ꯑꯁ ꯅꯅꯥꯎ ꯀꯣꯕꯤ ꯆꯥꯅꯤꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯅꯣꯏꯗ ꯂꯩꯕꯗꯤ ꯀꯣꯕꯤ ꯆꯥꯅꯤꯡꯉꯒ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯆꯐꯨꯅꯦ ꯆꯐꯨꯅꯦ ꯑꯃ ꯉꯥꯔꯤ ꯍꯥꯞꯄꯩꯗꯣ ꯍꯦꯟꯇꯥꯛꯀꯨꯝꯕ ꯍꯥꯞꯄ ꯆꯐꯨꯗꯨꯅꯦꯕ ꯆꯐꯨꯁꯦ ꯍꯦꯄꯤ ꯆꯀꯥꯟ ꯈꯪꯉꯦ ꯒꯥꯡꯉꯥꯏꯁꯨ ꯀꯨꯏꯗ꯭ꯔꯦꯅ ꯗꯦꯠ 1ꯗ ꯇꯥꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯗꯦꯠ 1 ꯇꯥꯕ ꯑꯗꯨꯗꯨꯒꯤ ꯐꯖꯅ ꯁꯦꯝꯃꯤ ꯖꯣꯁꯦ ꯉꯁꯤ ꯗꯦꯠ 30니네 31 sida ꯍꯦꯄꯤ ꯆꯀꯥꯟ ꯍꯥꯏꯗ꯭ꯔꯣ chakan happy chakan gan ngai ꯂꯤꯁꯪ ꯃꯣꯏ ꯐꯖꯅ ꯁꯦꯝꯃꯤꯗ ꯌꯥꯎꯁꯪꯒꯤ ꯇꯥꯏꯞꯇꯨꯅ ꯁ꯭ꯄꯣꯔꯠ ꯀꯌꯥ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯐꯖꯅ ꯁꯦꯝꯃꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯔꯦꯕꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯡꯉꯥꯏꯁꯦ ꯂꯣꯏꯈ꯭ꯔꯦꯕ ꯁꯤ ꯀꯩꯅꯣ ꯃꯤ ꯇꯥꯗꯕꯩꯅꯦ ꯑꯇꯣꯞꯄ ꯖꯒꯥꯗ ꯀꯩ ꯍꯥꯏꯅꯤ ꯁꯣꯝꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯀꯕꯨꯏ ꯂꯩꯇꯕꯩꯅꯦ ꯀꯕꯨꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯀꯣ ꯚꯥꯏ ꯚꯥꯏꯅ ꯁꯥ ꯆꯥꯅꯒꯗꯧꯕ ꯃꯍꯨꯠꯇ ꯉꯁꯤ ꯉꯥ ꯑꯣꯏꯅ ꯆꯥꯅꯔꯤꯅ ꯑꯅꯝꯕꯅ ꯈꯔ ꯂꯝꯍꯦꯟ ꯇꯨꯍꯦꯟꯈꯔ ꯋꯥꯏꯜ ꯑꯣꯏꯕꯈꯔ ꯋꯥꯏꯜ ꯉꯥꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕ ꯋꯥꯏꯜ ꯑꯦꯅꯤꯃꯦꯜꯁ ꯎꯍꯧꯗ꯭ꯔꯦ ꯏꯃꯣꯏꯅꯨꯡꯁꯨ ꯂꯩ ꯃꯥꯜꯂꯦ ꯁꯤꯗ ꯆꯤꯡꯗ ꯍꯧꯖꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯆꯤꯡꯗꯣ ꯀꯩ ꯂꯝ ꯀꯧꯒꯦ ꯁꯤ ꯆꯨꯝꯊꯥꯡꯒꯤꯗ ꯂꯩꯕ ꯆꯤꯡꯗꯣ ꯐꯨꯔꯥꯃꯈꯣꯡꯒꯤ ꯆꯤꯡꯗꯣ ꯍꯧꯖꯜꯂ ꯂꯥꯛꯑꯦ ꯊꯥꯡ ꯑꯁꯣꯝꯗ ꯑꯁꯣꯝ ꯁꯥꯏꯗ ꯍꯧꯒꯠꯂꯛꯑꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯅꯍꯥꯟꯉꯩꯗꯤ ꯁꯣꯝꯗ ꯁꯨꯝ ꯆꯠꯇ꯭ꯔꯥ ꯅꯕꯥꯅꯤ ꯄꯨꯗ꯭ꯔꯥ ꯅꯣꯏꯉꯦ ꯁꯣꯝ ꯆꯠꯇꯦ ꯍꯥꯏꯗꯤ ꯁꯤ ꯂꯝꯕꯤꯁꯨ ꯐꯁꯨ ꯐꯕꯅꯦ ꯑꯗꯨꯒ ꯃꯤ ꯆꯠꯂꯦ ꯑꯥꯗ ꯄꯪꯈꯥ ꯑꯃ ꯆꯥꯎꯅ ꯎꯏꯌꯦ ꯁꯝꯖꯦꯠ ꯑꯆꯧꯕ ꯑꯃ ꯑꯧ ꯁꯕꯖꯦꯛ ꯑꯆꯧꯕ ꯆꯠꯂꯦ ꯍꯧꯖꯤꯛ ꯆꯪꯉꯦ ꯍꯧꯖꯤꯛ ꯆꯪꯉꯦꯀꯣ ꯊꯣꯛꯂꯛꯑꯦ ꯂꯒꯦꯖ ꯂꯧꯔꯤ ꯑꯩꯈꯣꯏꯁꯨ ꯐꯣꯇꯣꯗꯣ ꯐꯖꯔꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯐꯣꯇꯣ ꯀꯥꯞꯊꯣꯛꯄꯗꯨꯒ ꯑꯗꯣ ꯆꯥꯅꯩ ꯀꯥꯟꯗꯨꯗ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯆꯠꯂꯦ ꯍꯧꯖꯤꯛ
ꯂꯥꯛꯈ꯭ꯔꯦ ꯌꯧꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯁ ꯑꯃ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯇꯥꯗ꯭ꯔꯤꯕꯣ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯅꯝꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯒꯤꯅꯦꯕ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯀꯦꯕ ꯀꯩ ꯅꯣꯡꯃꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯅꯣꯡꯃ ꯑꯃꯨꯛ ꯇꯥꯏꯁꯤ ꯈꯪꯗꯦ ꯑꯩ ꯄꯨꯡꯈꯥꯏꯗꯤ ꯐꯥꯔꯝꯈꯤꯔꯣꯏ ꯀꯔꯣꯝ ꯔꯣꯒꯤ ꯆꯠꯂꯤꯔꯕ ꯃꯤꯁ ꯌꯧꯔꯛꯑꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯥꯒꯤ ꯑꯁ ꯀꯩꯅꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯗꯨꯅꯦ ꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯃꯥꯏꯁꯦ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯂꯤꯡ ꯀꯩꯀꯥꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯑꯗꯒꯤꯗꯤ ꯃꯥꯏ ꯕ꯭ꯂꯣꯛ ꯀꯩꯀꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯤꯟꯒꯦ ꯃꯌꯥꯝ ꯁꯠ ꯇꯧꯁꯜꯂꯣ Like, share, subscribe. ꯑꯗꯨꯅꯤꯀꯣ ꯃꯥ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯈꯣꯝꯃꯤꯕꯅꯦ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯑꯗ ꯑꯩꯈꯣꯏ ꯃꯊꯪ ꯁꯨꯝ ꯎꯠꯂꯛꯑꯒꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯥꯏꯁꯨ ꯕ꯭ꯂꯣꯛ ꯃꯥ ꯃꯌꯨꯝ ꯑꯥꯗꯩ ꯅꯝꯕ ꯊꯣꯛꯆꯔꯛꯏꯅꯦꯕꯁꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯈꯪꯉꯦꯗꯅ ꯃꯁꯛ ꯐꯖꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯌꯦꯡꯒꯦ ꯑꯝꯇ ꯎꯞꯁꯜꯂꯣ ꯑꯗꯨ ꯐꯖꯗ꯭ꯔꯣ ꯐꯖꯕ ꯌꯦꯡꯒꯦ ꯐꯖꯕ ꯁꯃꯣꯁꯥ ꯆꯥꯒꯦꯅ ꯁꯃꯣꯁꯥ ꯂꯩ ꯆꯠꯍꯟꯒꯦ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯔꯣ ꯏꯁ ꯌꯣꯠ ꯊꯥꯡꯒꯠꯄꯩ ꯀꯩꯗꯧꯔꯦꯕ ꯁꯦꯁ ꯌꯣꯠ ꯊꯥꯡꯒꯠꯂ ꯀꯦꯃꯦꯔꯥ ꯑꯝꯇꯪ ꯄꯥꯝꯃꯦ ꯍꯥꯏꯔꯦ ꯑꯌꯥ ꯃꯣꯏ ꯁꯥꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟꯒ ꯄꯥꯏꯌꯦ ꯑꯌꯥ ꯑꯁꯥꯕ꯭ꯔꯣ ꯃꯣꯝ ꯌꯦꯜꯂꯣꯁꯦ ꯏꯁ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯗꯥꯏꯇꯤꯡ ꯇꯧꯔꯤꯕ ꯃꯤ ꯄꯣꯛꯆꯣꯏꯗꯣ ꯕꯣꯛꯆꯣꯏ ꯆꯥꯗꯦ ꯉꯥ ꯊꯣꯡꯕ ꯊꯥꯛꯄꯗ ꯑꯝꯇ ꯂꯩꯍꯧꯗꯧ ꯃꯥꯜꯂꯦ ꯑꯩ ꯆꯥꯔꯣꯏ ꯍꯣꯔꯦꯟ ꯆꯥꯒꯦ. ꯑꯩ ꯆꯥꯒꯦ ꯊꯝꯃꯣ ꯑꯣ ꯅꯪ ꯆꯥꯒꯦ ꯍꯥꯏꯔꯣ ꯑꯩ ꯌꯨꯝꯗ ꯑꯍꯥꯟꯕ ꯌꯨꯝꯗ ꯆꯥꯒꯦꯕ. ꯐꯪꯗꯕꯁꯤꯗꯗꯤ ꯈꯪꯉꯔꯣꯏ ꯍꯥꯏꯕ ꯅꯣꯏ ꯆꯥꯕ ꯑꯗꯨꯝ ꯐꯪꯕꯩꯅꯦꯕ. ꯑꯩꯗꯤ ꯑꯥꯗꯁꯨ ꯂꯣꯜꯂ ꯆꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯂꯣꯟꯅꯗꯦꯗꯅ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯣꯏꯅ. ꯉꯥꯡꯉꯦ ꯑꯆꯥꯄꯣꯠ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯔꯤ ꯑꯃꯁꯤꯗ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅꯀꯣ ꯃꯥꯗꯤ ꯊꯕꯛꯇꯩ ꯁꯨꯇꯤ ꯂꯥꯛꯄꯅꯤꯅꯀꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯅꯦꯕ ꯗꯣꯔꯤꯇꯣꯁ ꯂꯩꯔꯨꯏ ꯁꯃꯣꯁꯥ ꯆꯥꯅꯤꯡꯗꯤ ꯑꯗꯨꯒ ꯌꯧꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯉꯥꯡꯉꯤꯗ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯁꯤ ꯈꯛꯇꯅꯤ ꯂꯩꯔꯦ ꯁꯤꯅ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯀꯩꯀꯥ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪꯅꯤ ꯂꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯒ꯭ꯔꯣꯁꯔꯤꯁꯤ ꯂꯨꯄꯥ ꯆꯅꯤ ꯊꯣꯡꯒꯗꯕꯀꯣ ꯑꯁ ꯌꯥꯔꯣꯏ ꯊꯣꯡꯒꯗꯕ ꯅꯪ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯆꯥꯗꯕ ꯏꯃꯣꯏꯅꯨ ꯃꯊꯛꯇ ꯊꯥꯟꯖꯜꯂꯤꯁꯦ ꯀꯩꯅꯣ ꯉꯥꯎꯔꯕ ꯏꯃꯣꯏꯅꯨ ꯀꯧꯕꯅꯤ ꯁꯦ ꯏꯃꯣꯏꯅꯨ ꯂꯣꯏ ꯊꯥꯡꯒꯠꯂꯦ ꯈꯪꯗꯦ ꯆꯥꯅꯕ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦ ꯆꯥꯅ ꯂꯧꯊꯣꯛꯑꯁꯤ ꯑꯩꯈꯣꯏꯁꯦ ꯀꯣꯕꯤ ꯂꯩ ꯍꯥꯞꯄ ꯊꯣꯡꯖꯔꯥ ꯍꯣꯏ ꯀꯕꯣꯛ ꯆꯥꯅ ꯍꯧꯅꯔꯦ ꯈꯪꯗꯦ ꯃꯌꯥꯝ ꯐꯥꯜꯂꯦ ꯃꯌꯥꯝ ꯐꯥꯜꯂꯦ ꯁꯤꯜꯚꯔ ꯇꯧꯅꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯅ ꯊꯣꯡꯕꯁꯦ ꯀꯨꯏꯔꯕꯅꯤꯁꯦ ꯑꯩꯈꯣꯏꯅ ꯊꯣꯡꯕꯤꯗꯕ
สีถ่วงภาษาไทยอันนี้กูเกียร์ป้ามันไม่ตัวนะมาชูทักตัวอ่ะมาชูทักเอาไว้ทุ่มหายให้รู้สิให้หนูไม่ต้องว่าตุ้ยกันตลอดNó bằng thau lắm. Oh my god. Imoinogi. Organized by Doublet. Đang vlog leo ra làm gì nào? Rồi còn đi tông biến rồi. Nếu cái gì đó lên rồi gì designer này cái bao vào. ꯑꯗꯨꯒ ꯁꯤꯅ ꯕꯥꯏ ꯕꯥꯏꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯩ ꯊꯥꯜꯂꯣꯏꯀꯥꯟꯗ ꯀꯦꯟꯗꯜ ꯊꯥꯜꯂꯣꯏꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯩ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯦ ꯈꯔ ꯑꯃ ꯑꯗꯨꯒ ꯏꯁꯩ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯑꯔꯅꯤ ꯑꯗꯨꯒ ꯏꯁꯩ ꯇꯧꯔꯒ ꯉꯁꯤ ꯑꯍꯤꯡꯁꯤꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤꯀꯣ ꯕꯥꯏ ꯕꯥꯏꯁꯦ ꯊꯥꯜꯂꯦꯀꯣ ꯏꯁꯩ ꯊꯥꯗꯔꯕꯅꯤ ꯍꯧꯖꯤꯛ ꯊꯤꯕ ꯍꯧꯔꯦ ꯑꯩꯅ ꯍꯅꯨꯋꯥꯅꯥꯗꯤ ꯈꯔ ꯆꯤꯅꯤ ꯂꯥꯏꯒꯤꯁꯤꯅ ꯄꯥꯝꯃꯤꯗꯅ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯀꯣꯛꯅꯤꯗꯅꯤ ꯆꯤꯅꯤ ꯈꯔ ꯄꯥꯝꯃꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯅ ꯉꯁꯥꯏ ꯍꯪꯉꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡꯒꯤ ꯌꯥꯎꯗꯕꯁꯤ ꯀꯩꯗꯧꯋꯦ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝꯕ ꯌꯥꯎꯗꯕꯁꯦ ꯌꯦꯡꯉꯣ ꯊꯣꯡꯕ ꯍꯥꯎꯔꯝꯃꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩ ꯇꯦꯁ ꯇꯧꯔꯝꯃꯤ ꯆꯝꯐꯨꯠ